PUBG hairiba game asigi maramda mayam pumnamakna khangbiramgani haiduna khanjai. Hairiba game asi angangta nattana ahan fabo addict chuhanba game makhal amani. Hairiba game asi India da pen tawkhibaga angang pakhang leisabi nattana yum palaba mi kaya amasu wakhalgi leinana naba haurakhi. Makhoi mayam adugi marakta koronganba kowan pa macha amasu amani. Adubu wari asi hautungaida ai English ta film review amati explain tawba channel amagi maramda haijaramge. Channel asida Hollywood, Bollywood amati ate film kaya amagi explanation taba fangbigani. Channel asida horror, thriller, science fiction, adventure, comedy amati ate makhalgi wari kaya amasu taba fangbigani. Channel asigi link description da hapsaramge. Adodi matam mangan batawdana channel asibusu subscribe tawsinbiramo. Ngasi ki wari asi koronganbagini. Koronganba class 9 ta kariba mabuti lausing yamna fava satra amani. Mahaki mamaga mapagana mahakpu nuksibata nattana mahakpu yamna luna tawrami. Mahakpu kadaida soikini haiduna koisen senarami. Koronganbagi mayamba amasu leirami. Mahaki mayamba du India da PUBG ban tawkiba chahi atuda masa mathanta suicide tawduna thauri yanduna sidokhi. Thogdok adugi matungdagi mahaki mamaga mapaga tu mahaki maramda khanbada yamna wazarami. Koronganba mahaki mayambaga yamna nagnana mamanabagumna tinarami. Maramatuna mahak nungdang kudingi mahaki mayambagi kaada changduna ngaihaktang tawairasu phamduna mayambabu ningsinglami. Nongma nungdang ama koronganba mahaki laikhidraba mayambagi ka manungda phamduna mayambabu ningsingduna leiringaida ikhang khangutana mahaki phone atu khinglaklami. Mahaki phone aduda mahaki mamanaba Ayush ki phone laklami. Ayush yamna haraurami amadi mahakna koronganbada PUBG ga chapmanaba game BGMI habidi Battleground Mobile India haiba game ama yamna thuna release tawgadawri amadi game adugi registration haugadawre haiduna hairaklami. Mahakna koronganba su game adugi registration tawsilawro haiduna su hairaklami. Adubu koronganbana Ayushta mahak game da adug yamna interest yaudida mahak registration da tawraroige hairaga phone adu kathatlami. Phone adu hek kathatpaga koronganbana mahak ka adugi manungda leiribasi mathanta natte ka adugi manungda mahakna kanaguma masu leibagum tawrami. Mahakna ka adugi manungda mayamana chairamba perfume adugi manam namlaklami. Koronganba mathamoida khara kirap tawba ma phaurakhi. Maduda mahak famla madugi khango hogalakhi amadi ka adugi manungdagi tapna thoklaklami. Adubu mahakna ka adugi thongadu hangdoki haiduna hek tawbaga mahaki makhutta kanagmamana maninglomdagi pairaklami. Koronganba masadu nigla tuna maning leithoktuna yenglami. Adubu mahakna ukibadu mahak thajabaga ngamlamde amadi pungangaklami. Mahaki maningda sikraba mahaki mayambadu leptuna leiramba ukhi. Mayamba adugi masagadu yamna akiba amagi masakama oirami. Mahaki masa pumbadu taifet tarami. Mamida nimag mapanda chongthoklami amadi marai adusu mapanda tingthoktuna leirami. Mayambagi masagadu mahakna suicide tawduna thauri yanduna leiramba fibam aduga chap manarami. Mahakna koronganbabu munna yengduna noklaklami amadi malangda amugu machugi maikhu onduna koronganbagi hakchang manungda changkhi. Koronganba mafam aduda wanthatuna takhi. Adubu koronganbana wakhal taraklaba matungda mahaki phibam adu hanaga iman manaramde. Mahaki lamchat sajat adusu nongmagi hongdoklaklami. Mahak numitchupa game sanaduna leibata natana mahaki school gi oja amadi mama mapada fao yamna usittaba amadi bebar yaudaba mongda wa ngangba huraklami. Nongma nungdang ama koronganba mahaki ka manungda game sanaduna famduna leiringaida mahaki mama ka manungda changlaklami amadi ahing atingba fao game sanabagi yamna sauna nganglami. Maduda koronganba yamna sauraklami. Mahak angawpa amagumna tawba haurakhi. Mahakna pairamliba phone adu mamada langa ami amadi mamagi managanda chongkhatkiduna mamai aduda yamna kanna khorlami. Mahaki mamana koronganbagi masagatu yengna akiba masagamata olakpa urami. Madho urubadagi koronganbagi mama adu yamna kirami. Mahakna mahaki masanapagi haksang manungda thawai ama changduna leire habasi khangba ngamlami.
Mathangi numit nongalaba matungda mahakna machanupa koronganbabu maiba amagi manakta puduna chatlami. Maiba aduna laigi oiba thabak thauram amadi thaukaya ama tawduna koronganba masadu phababdi pharaklami. Adubu mahak haujiksu tuminna famduna leirami. Maiba aduna koronganbabu phanbata natana mahaki mayambagi thawaina lairamlenda ingna chikna leirunabagi-damak laigi oiba thabak thauram kharasu tawthokpirami. Amadi koronganbagi mayambagi kadugi thong aduda matam chupaki oina so pansinduna thingsinki. Mayam pumnamak wari asi wakhalna sagatcha oijarabasu mayam pumnamaki mafamda yamna maru oiba message amma piri. India da PUBG officially oina ban tawjagrabasu PUBG ga chap manaba BGMI kauba game ama lei. Ai su sanai mayam su sanabiu adubu adomgi haksang amadi matam yengduna sanabiu. Game sanabada karimata akaiba leite adubu game aduda addict chudana bohonabiu. Game aduna adongi punsida amadi adongi imung manungda akaiba amadi amangba taraktanaba sohonabiu. Karigumba aina haijariba singasi mayamna yaninglabadi video asibu like tawbiramo amadi adongi khangna sanaba singdasu share tawbiramo amadi commenta adomna wari asigi maramda kari khalli habadusu soidana ibiramo. Adoga roibada movie explanation channel STARZ recapusu subscribe tawba kawbiramganu. Anoba wari amaga loinana mathang amuk unarasi. Facebook da Manipuri horror story gi Facebook page fu follow tawbiramo. Loinana karigumba wari asu mayamna pambi taragadi channel asibu subscribe tawbiramo amadi video asibu like and share amamda tawbiramo. Mathangi video da amuk unarasi habisiga loinana yangkopam loyangan bana mayam pumnamukti kainabagi yathang nezari.